ngasi numida wairam phongkhiba tongan manipuri siphongsingdagi maruoibi ipausing myamna thamjagi ahanbada Chief Minister N Birena saruk yaduna Barak Festival ngasi luisingkhre Ayuk development amadi equality da ngaujaba mini senapati amadi Imphal gi kari su khenaba leite Chief Minister state sinba thungna koine satuna miyam gi awat apasing hakthengna yengsinba sida tongan praja section kyadigi Chief Minister N Birena koisa satuna leire haba wafam phongdoknarakli adubu sattaba yadabadagi koine satuna miyam gi awat apasing yengsilaga menkhana honaribani senapati amadi Imphal gi khenaba kari su leite senapati da Olympic Games nangnaba lupa crore 5.5 ki main stadium amasu senapati da saba horagani development gi webi hiram amata lemna tharoi ayakti development amadi equality da ngaujaba mini haina Chief Minister N Birena phongdokre wafamasi Save Mother Art haiba team da senapati district ki khabung karong da leiba Sanyi Dahari Sports Complex ta pangdokiba ahum subi state levels Barak Festival ngasi luishin bagi cultural session haudokpigi tharamda chief guest ki warol piraduna Chief Minister N Birena phongdokibani Chief Minister na makhatana phongdokibda aikoina ngangliba madi tawriba khudingmak practically transform tawba ngamna bahona ba haibise aikoigi thawni politician amana ngangthokibu wapam phagi oina huran boino ne madu pamjadaba thawni aikoina haikibu wafam singda thabak ton thoknaba haiduna senapati district headquarter da pangthoklamba festival asi Barak Turel mapana puraktuna Turel asigi maruiba du miyamda khangana ba pangthokpani aikoina festival ama pangthokpa matamda festival adugi kanaba sing praja miyamda piba ngamdrabadi madugi kanafam leite haiki Chief Minister na makhatana hai Barak Turel kangma matamda Barak Turel na kolibi senapati gi miyam amadi Manipur gi miyam sigadoribani Turel asi kadai phaba maruoibagi haibadu khangjin minanabagi dama festival asi turen mapana puraklibani Prime Minister Narendra Modi gi Art is one human being is one haiba slogan amasung theme asigi makhad state lengana tuan festival amadi event kya pangthokliba sida Prime Minister na thajaduna G20 gi chairmanship pu lamdam asida piraklibani Malemgi manungda amata ngairaba floating lake amadi sangai si kanana ba honabada festival adu sangai ladiba moirang na puthaduna handaktagi pangthokpa hobani masida sunatana Manipur gi tuan ba mafam kyara sangai festival pangthoki badusu mafam adugi oiba chap chaba maram loina lei Barak Festival gumba aruba festival ase ai koina pangthokpam thoi amadi madugi theme su nainagadabani apikpa district ama oiriba senapati district asida Save Mother haiba theme si puthokhtuna festival pangthokliba sisu pawning thaganingai ni tasengna theme puthokliba Miyoi si malemgi oina khalaba misamani tuan ba maikai kyadagi maasi koisa chatli hairagasu maakti satapyati maramdi community kyana khundaba lamdamasigi miyamga nakshinadaba yadi mathangdi senapati Olympic Games nangnaba lupa crore 5.5 ki main stadium amasu senapati de saba horagani development gi web hiram amata lemna tharoi loinana thaba oina pangtokani senapati amadi Imphal gi khenaba kari chu leiti development amadi equality da ngaujaba mini senapati da hauzik mafam yankai go humdoi de lupa crore samagi development gi thabak kya loisinduna sangana ba semsadun lari BJP lenga asigidi thaba oina miyam ulakani aikoina thamoi senglabadi tawba ngamloidaba thaba mata leiti senapati gi miyamna maku Chief Minister am oina khandana masin manaw amagumna loinabagi mami uba sinungai maki mafamna senapati gi tuan ba praja section kyadagi pisilakhiba memorandum yauribasing angamba thaba oina pangtokna bhonagani senapati da Barak Festival gi mingaloina pangthokliba sida asina district asi malem gi phambakta puari iba haurabani haikhen su pausna makhatana su phongdorakli makasa tharakpo ina to papawmana PMGSY gi scheme da BJP lenga ki minister yoramba tarabadi minister phamdigi khudakta lauthokadabani Bopendra Pradhan Mantri Gram Sadak Yojana PMGSY gi scheme asida housing Manipur gi lenga sasan tawriba BJP gi minister yoramba tarabadi Council of Minister gi khudakta lauthokadabani loinana scheme asi independence oiba central agency amana thiganaba Manipur Pradesh Congress Committee na demand tawri loinana INC की Facebook page ta PMGSY की मरी लेने से सांग अपलोड तौखिबदु मणिपुर लेजिस्लेटिव असेंबली का करीगुम मरी अमता लेनदी हाइना कमिटी की सीनियर स्पोकपर्सन एंड बोपेंद्र मैथेन फोंदोखरे वाफम असि ngasi Imphal gi BT road ta leba Congress bohon pangthokpa paw gi mifam amada mangna phongdokhibani mangna makhatana hai
MPCCꯅ स्टेट असिदा PMGSY गी मखारा पेखलिवा लंबी सेमबगी थबकसिंग असिदा नियमगी वांगबदा थबक सुदुना यामलबा सेनफम क्या लौथोखरे हाबिगी मतंगदा CA सांग क्या लोइना पुथोखरे खुदम संगदम यावबा क्या पुथोक्तुना मियामदा मयेक सेंग ताखरे अदोबि हिरामसिगी मतंगदा मरी लेनबा RDNPR गे मिनिस्टर सु माकी वेबि स्टेटमेंट अदु थमखरे मियाम गे वेबि यामलबा सेनफम क्या मंगन भाइबिसी लेबासिगी लनबु मंगन मनी मरम अदुना स्टेट असिदा PMGSY की सार्व स्कीम की मताना कांग्रेस पार्टी ने डिमांड तौरी मदुदी स्कीम की मताना असेंबा मदि असुम पुथोकनबा मनिंगतम इंडिपेंडेंट ओइब सेंट्रल एजेंसी मना मरिक सुमना थिगेटकदबने की मांगना मखातना हाय स्कीम की मतांगदा थिगलबा मतुंगदा करिगुम लेंगा असगी मिनिस्टर सिंग योरम नत्रगना सीएनर मतारगदी काउंसिल ऑफ मिनिस्टर दगी लौथोकदबने हाबिसी पार्टी असगी डिमांड लोइनना मरी लेनबो ऑफिशियल सीएनर मतारगना मतिक साबे एक्शन लखलकदबने नकल अमरमदा INC की फेसबुक पेज द PMGSY की मरी लेनब से सांगसिंग अपलोड तौखिबदु मणिपुर लेजिस्लेटिव असेंबली के करिगुम मरी अमत लेनदे हिरामसिगी मतंगदा मरी लेनब मिनिस्टरना प्रिविलेज सोई हाइन असेंबली द अइब सिरोल पिसिले हाइबा पाउक्सी सिंग तारे असेंबली द लैखरब वापम अमा ओइबना हिरामसिद करिसु हाइनिंगाय लेते पार्टी असि कोइनदी रूल ऑफ लॉ बु थाजब थामी हाइबा वापम सु मांगना फोंदोखि हाइदि मखा सथरपोइना तो पाउम एक्सीडेंट मियोय अमा लेखिद्रे मियोय अमा सोकले ngase yu pung 10 makhairom taba matamna kaksing lamkhaida tata dimper hamana kenbo bai thouduna lakpa miyoy ni thombagi thoudokta miyoy ama sire miyoy ama na soktuna hauzik sijo hospital leikat nari hari lebak thiba thaudo adura lekhidraba miyoy du palelgi khoibu village gi ke mongsanga pokba ke Sangin son kawi mak thaudok thokpa adumaktara lekidabani aduga accident atura soktuna hauzik leikat nariba miyoy duna palelgi kaifam village tagi thangkho pau mate se kungni thu apokpa dong se kawi tata dimper adu bu thauduna lakhiba driver dugi mami nomaithem nimai san se yangkai ka tru apokpa lekidraba en khomai kawi kaksing turel wangmadagini aduga gari edugi mapuna kaksing makhale kaidigi case haze Hebob apokpa manihar kawi driver adu gari ke kone police na phari sohari atopa pawmana CM Biren asobu thaudang lauduna bot ngarang hing miyambu FIFA World Cup yankre matamamagi national football player oiramba duga housingna lamdamasigi minister oiribi en Biren gi miyang makhada ngarang hing Argentina mari Croatia ani gi marakta sanaba football match Imphal gi Begesandra Open Air Theater bot kaptuna ahanba FIFA World Cup ki semi final match miyamda miyang tankre si minister masamak ngarang ihing bota satuna football bu pamjaba miyam loina pangtholiba match adupuna miyang taminakhi ngarang si nongyai de sanaki Argentina mari Croatia ni ki match ta Argentina na goal 0 da Croatia bu maiti ba pirambadu finals piramduna final sangre ngasi hing nongyai pung Taragani thui makhai tabada France amadi Morocco ani ge marakta ani suba semi final match hanagadori hairiba match asida mai paklabati mandugo lakliba December taragani pa na final match hanaduna World Cup asigi maraibak lep kadori bene hanisu pawushna makhatana fongdorakli amaromdana LMG Manipurna athoibi haikhamgi analengi damak lupa lising kun tengbangkre ngasi light minded group LMG Manipur gi humdraga tere suba Minung sigi tengbang oina khangabo kendra gi manung sanba lamding serapur da leiba haikham Ronil Singa madi Roshibira Deviani gi naitom poksabi masanopi athoibi gi analeng na mating oina bagi damak lupali sing kun gi senpham tengbang khraina group asigi publicity secretary Rakesh Nauremna press thokpa sirolaman hairi siolasin hai masagi sei ohum khakta ngai ribi athoibi hauzik GBS haiba anobo laina makhalamana na adura leirakhibani Manipur gi private hospital amada layeng sathaba matamna hairiba laina makhal asi Manipur da ahanba oibana laina asi treatment tawbada khudong sadaba kya laibadagi Delhi da satuna aphaba hospital amada layeng naba doctor singna pauktak pirakhi laibak thibidi athoibi gi imung asi nomgi suraga sajaba imungni ma ki apokpa Ronil su migi gari thauraga nomgi sendalami oiribani imung asi gi yumpham natna atopa lanthum laiti Athoibigi punsi kaning labasu upai laitana apokmi mamana kapna khang leba pau LMG Manipur gi members na khanglakpadagi athoibi haikham gi layeng bada mateng oina ba ngasi LMG ki humdra ga tere suba minungsi gi tengbang oina lupali sing kun gi senpam ngasi tengbang khibani athoibi hauzik Delhi gi AIMS hospital layeng duna lairi
ngasi ki tengbang khongsat adu LMG Manipur gi secretary Ojit Sorak habam na lusing ba loinana group asigi member Muhindro Nahakpam Kunja Keshor Mangsatabam Joy Thongam Boina Maibam Anandi Suni Nongthongbam Soryaki khongsat aduga mari lenana LMG Manipur gi secretary Ojit Sorak habam na phongdoki bada hauzuki matamda social media na aikoi pumba imamatagi masagum ohale awana gi video ma thagat pada zat bizat khaidna angam mating miyamna pangsin bidun upai leijadraba kaya mating pangsen su miyamda apil tokhi amaromdana laingakna kuki lahulup singa gi marak sathariba su kudak handu haina ngasi kunung mamangna wakan mi phamkhre Manipur lengana tungan kuki lahulup singa gi marak sathariba suspension of operation su agreement atuba matamda withdraw taw haina Purai romba ima kaithel gi ima sing ngasi kunung mamang wakan mi phamkhre Purai romba ima kaithel sinduna pangtoki banga sigi wakan mi pamaduda kaithel sigi secretary Baby Ratana nambamna hai ain kaina memari sanglaki kuki pruki Miyoi singasi thingna banga sigi khongjang asi sanction bani ain kaina mitop changsilakdi bisingasi maruoina KNA gi lusing ba pi soyang haukip amasum JRA gi lusing ba Thanglian Paugi Kuzil Thorangatani. Aikoi Lajari Basing Laba Puariga, Loinaraglaba, Lifamland, Kauburomusum Tangzing Pau, Makoigi Lamni Hana, claim thoroughly Basilabini. Madame Government of India, Madi, Manipulenga Anina, Haujik Toriba Pisto was Kudak Handu, Loinana, foreigners sing Atuba, Madame the Halanko, Hainesu, Magna Makatana Fontuki. Ngasi pangthuki buwakan mi pamadura mitop sing masakang doktuna maram da halan ko foreigner sing na leader oiba larhulup singa pistok tobu khutak lepu haibna sing mo kholau kya su khongjang loi sing na lauki hairene su paushna makhatana phongdurakli atopa paumana the present status of mitai maitai have hiramda MU da seminar pangthokre mitai maitai furubasi tribe ki masat laijaba ta sengna tribe ni ke Yugindro ngasidi Meitai gi phibamasi atuki matik soksile haibasi miyamna khangnaraba wapamni phurubasi ngasidi mutkiba yabagi phibam amada laklabani phurubasi tribe ki mas laijaba taseng na tribe ni haina Professor K Jogindro na phongdokre wapamasi ngasi Manipur University Student Union musuna sinduna the present status of Maitai Haib Hiram Pangtukiba Nomigyoeba seminar Hodopagi Thoramda Manipur University School of Mathematics and Physical Science ki Din Professor K Jugindron Wangang Laduna Fondokibani Manipur University ki Court Hall Pangtokiba Nomigyoeba seminar Hodopagi Thoramda Manipur University School of Mathematics and Physical Science ki Din Professor K Jugindro Manipur State Commission for Scheduled Tribe ki member Dr. Tara Masin Hangzu Hamadi Musugi Cultural Secretary TH Buskinna Guest of Honor Amadi President Oina Matangsin Sargaki Seminar Hodopagi Thoramda Chief Guest ki role Piraduna Manipur University ki School of Mathematics and Physical Science ki Din Professor K Jugindron Hai Meitai Furubasi Tribe ki Masat Laijaba Tasing Tribe ni Manipur na India da Mars Tawdringaida Meitai esi Tribe ni Hain record kya da make sing pali British ki exports ng iramba lairi kaya da su Furubasi Tribe ki lisa sat pa Furub ni Haina pali bini Manipur na India da Mars Tawkraba matung kumza English nga mga samapan yang kay gitaruk aduway India gi Scheduled Tribe singi nauna laptop pa amada Maitai si Miyoi Krana Arya ni haiduna Scheduled Tribe salhauda bani haiki Magna makata na hai ngasi Scheduled Tribe Demand Committee Manipur na sangsilib kongjang ngasi matang yam na saba mani kongjang ngasi he na mapanggal kalana na ba tungan kongtang paket pamatok Sarak sida Ministry of Tribals Affairs na state langakta Meitai na Scheduled Tribe list sanbagi matang na recommendation tharak na pamadi Meitai gi ethnography report thagal ang na bahirakiba dulenga na miyeng sang masumgani haina sumang na makata na fondoki ngasigi seminar adu hanagi administrator RK Nimaina moderator hoidana resource person ahumna tungan hiram na paper pathoki seminar adu gi ayuki session Manipur University of Culture gi assistant professor Thanauzam Rohisana resource person oina present status of Maitai in relation with the culturals and traditionals practice in Manipur haiba topic amasum MU gi Department of Economics ki Professor Singlen maisnam resource person oina socio-economic lessons of Maitai
its future haiba topic ta paper pathoke anasu pausna phongdorakli makha satharak poina to papaw mana sahi marigi undergraduate course hek loibaga MA tamdana PhD tawbu yaragani Dr. Sire Ramni Infrastructure Faculty amadi ozai award pa laina dana manjuri College of Arts the Research Oriented oibi sahi marigi undergraduate course anaba hauragani hairiba sahi marigi undergraduate course asi hek loibaga MA tamdana PhD tawbu yaragani adubo PhD pamdaba MA tamningba mairoi singi oinadi sahi ama MA gi course laigani haina college asigi principal Dr. Sire Laramani na phongdokre wafam asing asi DM College of Arts ki humdraga taruk suba annual freshers social meet amasum college week hawdopagi thoranga mari lainana principal Laramani na phongdokhibani college asigi students unions amasum ojasing sinduna pangtokhiba thoram maduga mari lainana principal Dr. Sire Ramani na permission hai Government of India ki Ministry of Higher Education sahi mari gi undergraduate course asi state khudimak say city sanaba haunaba khangalakibani suhari madugi matungina DM University go ina suhanda winter break asi loiraba matungna satnaragani hairi amaromdana mom sakhangdabasingna mau Imphal market ki phaklang phakairaga postai hurankhre Imphal gi singmairong da hangdokliba mau Imphal kaithil gi phaklang ngarang numidang sakhangdaba miyoi singna phakai biramli haina mau Imphal market ki coordination committee gi chairman Besi Forjena nuaitaba phongdokre wafam asing asi singmairong da leiba mau Imphal market ta pangdokpa pawgi mifam amada Besi Forjena permission da phongdokhibani magna hai mau da phangliba mana masing insang na pi sing matam amada Nagaland da yonba matam da khudong thiba kya mayuk narakpadagi Imphal yolananabagi thausalama Manipur lenga amasum civil society organization singna sinbirakpadagi singmairong da mau Imphal market hangdokhibani adubo temporary oina saba market oiba maramna kaithil asigi saruksing marakta yaikai thingai bigi thabaga dumak thokli ngarang market asigi phaklangi saruk sakhangdaba mi kharana phakairambasi nungaiti matungna amu hana tawbigan waiki mangnai sakhangdaba singna kaithilgi phaklangi saruk phakairamada natana maudgi purakpo insang napi mautana amuk puba ngamhogdabasing matam khara thamnaba store room gi saruk adusu phakaidun insang napi kya puran bikre masigi mathakta toilet ki pipe amasum basin su thugai biramle Manipur gi border area maudagi yamna wana manamasing pujaraklaba mafamsida yonjabani amasum miyamna su maudagi pujarakliba polamsing asi adumak pamna lebiyaki Besi Forjena phongdokhibada siguma thawdo asi matungda amuk hana thoktanaba mau kaithel market ki akoibada lenganas CCTV camera khenbiyo amasu matik chaba security thambinaba lengana puning changbiyo loinana mafam asida maudigi lakpa miyoi singna leitana phamduna posai yonba yanaba permanent oiba market set sabinaba lenga ki mafamda haijari haba wafam phongdokhi ari